Manipur Braille Press and number like Putuk Sabangam Labanina, meet Uda Sangi Awab Karamakadi Cook Laganana Minister Mirabai and Fondokray. Information Technology Tongan Director Lingbada Cabinet Ayabu Pida and Manipur Chief Secretary when I'm Navakishon Fondokray. ILPS Samari Constable Recruitment Waros in Purakri Faba Assembly Nipam Lucian Yaro Hena, JCLPS Women Wing Namadi BJP Manipuna Akanwa from Tamakli. Amasung ILPS ki Kongjang the Lake Sapam Robin Hood, Lairon San Kibak Ahan Masai, Tauramda, Miam Naika Tamnakray. मैं अम्ब खुरमजरे अदोमने यंगिरिबस इम्पैक्ट न्यूज़ नि अयोक्रम सोमेंद्रोन पुंजा अस्पाबुगी मरुइबा पाउसिंग मियामद पिजरी गवर्नमेंट आइडियल ब्लाइंड स्कूल ताकयल लेबा अवांग नोपोक लमदमगी ओइना अमतंगाइरब ब्राइल प्रेस मशीन नमजबा मिट उद्रब सिंगी लाइरिक सिंग ngasi सोशल वेलफेयर मिनिस्टर AK मिराबाइन हौनबी मतुंगिना फोंखरे ngasi लाइरिक फोंबुगी थौरमतुदा अहानबो ओइना क्लास 6 तगी 10 फोंबुगी लाइरिक पुथोकले मखाताना पोस्ट मैट्रिक तगी मास्टर फोंबुगी लाइरिक सिंगसु पुथोकनब पांदम थमली हरी Thauramatuda Social Welfare Minister AK Mirabaina Manipur Braille Press Machine Sijinaduna Lyric Putok Sab Ngam Labani Namakatana Lyric Fangdabagi Awab Karadi Kok Laganihana Fondoki Maruina blind singing textbook asi Pangdabagi Leramba Awaba Kaya Singado Equina Asigumlaba Brain Press ki Machine Asi na Equina Rando Wadagi Nasidi Sigumlaba textbook Pangdabagi Awaba Kaya Singase Boklagani Nganba separate brand press ki oiba or separate office sama ekoi run to way anaba tongana ekoi sem saduna makatana ekoi gi darkar leragadi ahenba men power hapchanduna brand press ase mapung phana thabak pakhat pai khat pangamnaba onagani Kumza listing Amachapan Humputra Humdoida Social Welfare Department Makada Linkat gave a tag gilda labor Government Ideal Blind School Ginifum Doisubum Mapokum Thoram Pangtokre Social Welfare Minister AK Mirabain Atu Mitungan Oidana Pangtoki Thoramada English Singani Taramanga English Singani Tarataruk the Pangtokiba SSLC examination My Park Club Government Ideal Blind School Amadi Deaf and Mute School Gi Mahiro Singalona Kumza listing ani Taramarida Delhi the Pangtoki Taramapan Super National Sports Medal Fang Club Mahiro Singa Mana Pidun Ikai Kumnaba Utki, Loinana, school as the computer set Amamam Sukudol Tamki, Social Welfare Department School and Yesibo, Mimanaba Namnan Tabaka, Paikalakli, Tabak Low, but the disabled singo in a Sada, whom lady reservation at the form Ying than a Tabak Harpley, school as a Wapoza sing atu, Matam the Mensilagani, Loinana Tagel Pata, MLA Fundi, Sarb, Blind Home Su atu, Matam the Loshinduna, Kusinaragan, Hana Minister AK Miraba and Tazabatamlamki. Skill development program kayama makoi na pamba kayama da NGO kungi batakta piduna asumna ikoina Manipur sarkar gi makada department asina tongan ba scheme kaya paikatli recruitment gi process se haurabanina by October phawada complete loire haraga nakoi gi award pa waja piragani sarkar na matam leiba khibikta nakoi gi welfare gi damakta paikat pa yaba scheme kaya amasu paikat na bagi tongan ba miyeng kaya da aikoi changsili haibase nakoi na khak kauroi dabani Information Technology Tongan Directorate of Lingbada Cabinet Naya Pira Hana Manipur Chief Secretary Onam Nabakishon Fongdorakli, Nasi All Secretary Conference of the Pangtoki Paugi Mipamada, Chief Secretary na Fongdoki Bada, Atu Matam the Director, Additional Director Amadi Deputy Director Hapman Batarang Tauri, Information Technology Kutanga, Misama the Government Employees Sing Namasamasagi Tabak, Laihan Magidamak Houses to Manipurgi NICina, Mobile Application Mari, Miam the Fangali Application Maria Dude, Lausa Pathap, ZPF Manipur Computerized Personal Information System CPIS amasung SMS service ni application sing ase Android amadi Apple gi application store gi download to yagani Loksa Patha Hariba application asigi matengna kanagumba man masagi lam gi patam de dark number masagi maming the lairibra natraga laitrabra haiba yengba yabagi khudong saba piri loinana government employees sing amadi pensioners sing na ZPF Manipur Hariba application asigi matengna Masagi GPF account statement employee amagi service history amsung pension statement singba yengba yagari pensioners singna masagi mobile number treasury register tawduna kanaba asi launan chief secretary appeal tawki
Mamang thada Chief Minister na e-district haudokraba matung miyam na e-district ki kana launaba hengalakli masigi mathakta makha tarakpo oina office singda CS sizinabagi chang hanthan bagaloina na government ki sading hanthan nabgi pandam da department khara da e-office su satna ba haukre tamna atai department singda su haunan ba hotnari loina na cabinet memorandum sembada CA ka hena sizinari ba asigi mahuta e-cabinet haiba program amasu haudoktuna hotnari hana Chief Secretary na phongdokhi IT department na experimental basis ta e-office ay nama haure madu koi khara pak chauna tawse na tawri chi jo yong de bida sai file ki movement je kha da mathak ta even chief minister bawg level na file movement je tawi ado khudak ta dum approve tawba e cabinet ana cabinet ki kano sing je koi ipad ko ba ma da loina lot tawraga nong cabinet meeting da yaw da processing do chi waina puthok ta bida ipad ko ba ma da koi cabinet minister sing ge yang ba koi su yang ba adu ro chi gi wastage ji hantarak da nga sai gi environment su yam kana ba aduga secrecy maintain tawba adugi mathak ta record se kuina preserve tawba so amona electronic format thambri ne na nuai ni na tumai tong tawni JCLPS Women's Wing Convener Thongam Apabina Laklib September Tang Manga the Pangtoko Assembly Session Gini San Numida Seda Lebak Miam Huptuna Assembly the ILP Bill Putok the Bakimayok the Tomjil Sana Apil Torgli Ngasi Saga Road Konjang Hajari Lekai the Labor JCLPS ki office da Pami Singa Unava Mad Apabina Makata Raduna Pali Blangakas in the Pangtoko Assembly session the ILP Bill passed the Hana Taza Piki Bane Adu Hauziki JCLPS na draft bill am Pisilak Patagi ILP Matanga Kanabagi Matam Lai Hari election gida khalaga laiba chief minister ibobi ase thajadre aduna hayeng numidang daki mairagi release chatuna ILP gi bill pass tawdru for assembly session lotion bi yaroi hana khongjang sanction ba haura se hana phongdoraki अखोई जेसी एलपीएस ना मधुगी मॉडल दो मोद पिसन बखक्तनी अदुगम पोतु द महंगना लान चार्ज तौरकांदा खननबगी मतम लेते हरे पछबिन मक्ति जेसी एलपीएस तना मणिपुर मियाम पुमना मक्ता नमथक तौबनी दाबदा हंगोइरब यामना तुकचनिंगा ओइब मोंगदा बेंगोली सिंगना त्रिपुरी नुपी सिंगदा नमजा नमथेंगना इज्जत रुतेम सिंगना खिबा मधु त्रिपुरी खक्तगी लाइबक्ता थोकदब नते अखोई इरमदम मणिपुर सिदसु नोंग नत्रगा नोंगमदी अखोइना जेसी एलपीएस ना अमदि मियामदा संगथलिबा खोंजंग सिना करिगुम लाइब फदना फंगाबदी फै कइगुम फंगदब तारगदी मदो अखोइदसु थोइ हाइनिंगाइ लेते Housing Chathariba Assembly Session da ILPS ki matang da matik sabu maram pidana khanararoi hariba Chief Minister Okram Ibobina ILPS pu maru oina lawdabagi ni hana BJP Manipur Pradesh na maral shirakli thasi ki mangada loishin gani hariba Assembly Session ase ILPS amadi constable recruitment ki matang da waroishin purak tribu forward loishin bi yaroi hana BJP Manipur Pradesh na akan mawafam thamlakli Hauze lamdama sida yamna sabu issue ma weriba constable lobagi matang da say nariba sigi matang da BJP Manipur Pradesh na lakti batang manga da house ki manung amadi mapan da akan mukhongjang sing sangsilagani hana BJP ki election committee ki chairman TA Saw na phongdokre ngasi ni taipa chuthek ta leba party sigi head office da bangthoki ba press meet amada Saw na makha ta ki bada BJP na issue sida yaning da bagi khongjang sing sangsilaktu na lakli government asigi recruitment policy sida asoiba yamna leire masida BJP na sangsilba khongjang ase hausi khakta gi oiba constable sing khakta gi nate tungda lakha dorba naharol singine congress government english sing ani tarani thoi gi election mamangda masing yamlaba BDF personal sing lawduna bot khom ki adubu haujikti BDF phangliba tolo basina mayum pu ngamdri hana mak makha ta ki sarkar asina chathariba masi akhona chathariba andalo kakthalo mona kakthale habse revoke to lawtho yaroi prakasha haidu haiba sangsali base khoi tang manga da akanma khongjang changchang gani khoi house manung da su tawgani mapan da su tawgani house dan hupule bida ani do ba yai khoi gi MLA maduna ngam thawak tawgani recruitment da lana chatpasina awa boy moina lale habe protein bio na ha manghal le habe se 2012 gi election gi mamang da BDF lo da mi lishing tara mari manga naharol pharak pharmayam do lawraga moi vote kana bagi damakta lawre madu hojik phawa moi to sel lishing bari dagi hendri hingma yara bi pidri Thangwaiban Assembly Constituency ki MLA KS Joy Kisan phongdok khibada the Employment Exchange Compulsory Notification of Vacancies Act 1959 para number 5 ta government amana thabak
gi notification thokpaga recruitment tawbaga yamdrabada numit taramanga ni khetnagadabani adubu handakin dauna constable lawgani hana sai asi August kunda notification thoklaga August kuntra da recruitment tawba haibasi aina yadabani asumna lenga asina tawning bata tawriba ase leba asida democracy gi wantok leihandre maram aduna laklibi September manga da BJP na sanction gadaru be khongjang asida lebak miyamna punna sawgat minanaba magna appeal tawki. Time limit for the notification of vacancies. Vacancies required to be notified to the local employment exchange shall be notified at least 15 days before the date of which applicants will be interviewed or tested. Lairiba kwas tawrisi akhoi di chumdi hari mun chumme su haire khallase whereas kwas tawribi si August ki tang kundani August ki tang kunda notification thoga August ki tang kuntra da physical thogna by notification thoke that is against the act ne pali ba sarkar ne illegal thab ama tawre adugi damti illegal thabak thobu thingja bes di akhoi ki MLA amagi ithawni praja gi amagi ithawni haijiri Lamdam asida inner line permit system chatna loiba miyam gi khongjangda thawaina pontha oikrab sapam Robin Hood ki leiron chan ki buging asi sahi ama mafung fakhre numera siningsing duna lamjing maira khudung in balufna sinduna Imphal East ki manung chana leiba singjamai khetru lekaida laikhidraba Robin Hood ki thawaina inga singna leirun naba amade JCILPS ki hana ki convener oiramba Khomram Ratanna jail da leiduna ILPS ki khongjang sangchiliba asi my partner naba Ishwar ki mafam da khurumjaba ki thauram pangthokre thauram asiga mari lenana laikhidraba asi ki mafam da miyam haikat lekat tamki loinana nat ki ba isai nong ai ki thauram kya su pangthoki panba yaba mana Manipur miyam na lamdam asida inner line permit system chatna luaiduna sangchilakwa khongjang da sapam Robin Hood English singani taramanga July nipanda police kambukna buda laikhidabani loinana mahaki aroiba mathau mangamna September 3 da awas singda leiron chanduna pangthokibani Haukiba August 13 ki ahing dong yai dagi satharakiba economic blockade adu miyam gi khalag handok lehana all Manipur DPC completed candidate of police constable male 2013 gi zero laman hairi adubu MPTC pangai da thamliba curfew di adumak sathaki gani hana zero lasna makha tari amaromda hayang ayu pung tara tabu matamda pangai thambau lampak ta pangthokadaba mifamda candidate amadi guardian singda matam chana lengbirakuna saruk yabi na nabasu zero lasna paujelakli Myanmar masung Manipur gi lona bangam khaida sahi kharagi mamang gi lerak leba sayet naba se lak leba September manga dagi taret foba Dehradun da Myanmar government ga India government gi survey general of India gi office singa phamduna pangthokadraba mifam asida waroisinama puraknanaba icham thamlakli khurai lamlong da leiba icham gi loisangda paumi singa unaba mada icham gi president nongthongbam Rajendrona numitare ni chumna pangthokadaba mifam da icham na Manipur gi chief minister deputy chief minister masung all political party gi luching ba ahumda CD yauna pisin ki report adu puthok hanmaga loinana state government lamdam asigi mihut ama thabina naba appeal tauki Myanmar ga lona border pillar number 78, 81, 82, 84, 5, 6 amasung 7 ase Manipur om da kilometer ani dagin ahum pawa sangsilaktuna yunglambagi khudam changdam isam da chapchana lai maramaduna handaki mifam asida border gi wathok ase loisin biu hana fongdoki अखोइने पिजखिबा रिपोर्ट टू अमदी मणिपुर गवर्नमेंट मरि चुम्बा रिपोर्ट अमा तांग मंगा दगी नतरे फाव फंगदबा इंडो म्यांमार बॉर्डर की डायरेक्ट लेवल की मिफम सिदा मरुगी मरि चुम्बा रिपोर्ट अमागा लोइनना मणिपुर की मिहुर अमा थाबी रेर कांदा अमुगना मखा ताबा अखोइ इंडो म्यांमार बॉर्डर सिदा इरांग थोलक्तनबा वारो सलम पोरोंगबु गिदंग मरु थाबियु हाइबा अपील अदुगो लोइनना इसमना पिजखिबा असोइबा पिलर मयाम किलोमीटर अनि जंगसलमे अहुम जंगसलमे मरि चुम्बा रिपोर्ट अमागा इसमना अखोइने पिसनजगी मरुगी मरि चुम्बा रिपोर्ट टुगी दमकता मणिपुर गवर्नमेंट अदुगी अखोइगी सर्वे ऑफ इंडिया का अमदी ब्रह्मा गवर्नमेंट का वारी सारप मतमदा चोपतनोगी मदुगी एविडेंस चप चाना पुथोनबगिदमता इसमना ngasisu अखोइ चप चाना लेपी Haukiba sahi English singani taramari ki November 19 da BJP Manipur Pradesh ki Khothang da Manipur Gandhism Society MGS na Prime Minister Narendra Modi da pisin ki National Highway chamasum nipan bu English singani tarataru ki September ama fawbuda semjin biu haiba warol yaw ai basti edu athu matam da lamda masigi Governor Dr Nazma Heptullah thabak ta onthok piro hana MGS na appeal torokli Socialist Students Union of Manipur ki Publicity Secretary Naurem Tanoranjan na Council of Higher Secondary Education mamang thagi tang kunmapan da pangthokiba mak Mariputara ki Supplementary Teachers Eligibility Test for Maitai Maye ki result ke certificate mark cham subna mari fangba yauriba se government ki aron ba agenda na ni haina fongdorokli ngasi Manipur Press Club ta All Manipur Pre-Service Trained Teachers Association died ki mihut sing yauna paumi singa unaba da
Tanuranjana Makha Taraduna Mark Marifutara ki pangthok ba candidate listing ani ga chani hen ban tha ki examination si ngas certificate yen thok pada mark hen fang ba candidate kya yaure loinana certificate yen ba yaro hena SSU na thingjin ki ni hari examination pangthokpa sayolam farak pada certificate yen thokpa si yaro hena mahiroi lup asina athing thamlab fawbada certificate yen thorok pa si yaning de government asoiba sing ase athu matam semdok kadaba hena su fongdoraki Mapan thota Manipur government miti me buk sagupa sarga manungda aromba agenda amadi mongmani tadab thok to asidi SSN na yaba khangam roi masigi mayokta chaptan SSN na thingnagane hawa phonje thamjage makoina hek niti niyam asi semdokti phaba amadi achuma maikaida ojalobagi amadi miti mek TT exam asi achuma moongda achuma pambai omda mongmani tabomda sizinактaba amadi pangthorktaba taragadi SSN na makhatana akamba khongjang kya changsilakane hawa phonje thamjari Nakalamromda supplementary teachers eligibility test for Maite Mek 2016 da mai paklaba candidate singi certificate laklaba September manga dagi mapan fawa office ki matam da pithok lagani hana Council of Higher Secondary Education Manipur ki chairwo lamana khangalakli non-lapsable central pool of resources NLCPR ki senthang makada English singani taradagi Bishnupur district manung channel level laimaram da sab hoke water supply scheme ma ngasi public health engineering department ki minister manga wifi na sanga duna miyam kusina kare lupa lak sani marifu manga dasmik taruk mapan chang sa ke water supply scheme asina laimaram irengbom amadi namoi khul gi khunja sengda numit khuding ising piragani hari water supply scheme asi sangab gi thoram asida athoyum mitunglen oikeba minister manga wifi na fongdokibada ngasi sangaribo water supply scheme asina khunja sengna thengna ising afaba thakwa fangdab ki awaba se kohon mangam lagani water supply scheme ase bu matam kuina madi ningthina thamna na village water and sanitation committee sem duna sinaragani hauzik lairiba water reservoir asiga mathakta anaw reservoir amasu sar na ba honagani amaromda laimaram irengbam amadi namoi khul the Swachh Bharat mission ki makhada sanitation ki khudong sab phangdriba yum sani romda kanaba piragani haibagi thajabasu thamlamki Water supply scheme Sanghabagi Thoramada Forest and Environment Minister I Hemachandra Madi Oinam Assembly Constituency MLA I Ivolvisu Sarugyaki Chani Gumba household Masi Gumba benefit Pangriva Labor Mali Masi Subsoi Soina Masi 200 houses Masina Adum Pangani water reservoir Amakakasi Wonade Matik chana piba ngamge toba larger area bu cover toba ngambagi reservoir same capacity gi ama thambiro haibado adu masi suksoi soiduna egoina mathang ki program da egoi gi state da gi khangde kai da gi khangde masi program de koi hamna bo hoda gani Directorate of Veterinary and Animal Husbandry na veterinary attendant ki ahang firm gitamak application kauri sarugyaning ba candidate singna mari lenab employment exchange singna September tara manga forward sponsor ta hondona original employment card utlaga directorate asida ki form lobu yagani loina tha sigi kunma thoi forward form thajin ba yagani hana Directorate of Veterinary and Animal Husbandry khangalakli ngasi numit jung matung pungkhai rom tab matamda wahang lekai lairem lampa ki mayok na bad leba nambul turel gi khongnungda nan manipuri ama siraga leram lei police ta ki phang pawda laikhidra mi os ki maming jadu apok rakesh kawi thawal district manung chanba serau part 2 dagi nei misi asi mayai kab chinjak sizinambagi khudam phangi hari city police na asi baksang lokhalaba matungda rims ki mok tham kre hari Matang soida break am lawjage Manipur madi malam gi tongan e paw single loinana ekoi break te gyamna thuna hanjarake impact news bu migeng ta duna lebiyo Lengsin birau Thangmaiban DM College Road te leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan lobu yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Manipur
Break matungda mayam omana taram nokchari loinana bulletin segi makha tabu pausing mayam na pijari Langol Game Village Zone 2 the Labor Residential Kids Care School da mamang thagi kuntaret laikidraba Bishnupur District ki tawpok pi dagi tongpram Suresh Elias Malang bagi apok pi amadi imung manungi miyoi singa iromsan Sarmilana hakthengna unaduna imung manungi awab saruk yakre loinana Sarmilana fongdok lambada hausi khunaya sida sangsinari wakat amadi ihau kyada miyam gi mihut singa sina miyam gi khalam mataragadi miyam gi wakat kharamakhay di tafam thokpani maramasina tungda election laku matamda aikhoina munna khalaga vote piba matam oire hana fongdok lamki Tonggram Suresh ki misibu Students Federation of India SFI na thamoisok na nungai tabu fongdorakli loinana asigum thogdoka sida senior school ki authority bu matik sab serak pidan thamliba ase lainga gasigi ason mani hana SFI na maral sirakli amaromda lamyan bu irabat ningsing thorong mari lenana ahum suba state level open sportmenting competition thas ki kuntarukta Students Federation of India SFI na sinduna pangthokadrba competition asigi form tha asigi nipan dagi kunithoi foba state office pauna bazar dagi ayu pung 13 dagi nungthil pung mari foba lawba yagani loinana competition asigi prize na tha asigi kunthra da MDU hall da yenthokani hana serol asina makhatari Apun Manipur matamisai Kanglup Amiki Article 19 the Yauri Bachana Kangun Tugaiduna Dr. Hamom Naban Luching Kangwu and Lupasig office bearer ni Hari Basi Satna Bayaro Haida Amiki members sing the P and the Wafam Tamlakli Manipur Press Club Tangasinungtil Paumi Singa Unabum the Amiki member RK Ganan Ranjana Fongdor Kibada Amiki President, Vice President Jan Office Bearer Kanbada Satari Tawong as Yab Ngamloy Office Bearer Kanbai Basi Amiki Article 19 Gimatung in a member Hana Kalab Tungda Kalaba members sing abuk mifam pamduna Kangadabane Aram Tauribasi Matanga member Mangana High Court case Tangat Padaki House Quartersina Tasik Taramari the Pangtok Taurang Tauriba General Body Mifam Amadi Hana Mio Manga Kan Kiba the Susana Yaro Han order Tare Maramaduna High Court ki order Ngaktunamadi Amiki Satna Kanglun Induna Matik Sab Office Bearer Kansi and Apil Tarakli Chap chaba sana kanun amiki sana kanun article 19 da lei piriba wafam ase masi inna anoba GB mada anoba new office biara se niyom chumna khansi habiki high court ta khoina wakat se katcha badagi high court nas ngarang sisti order tholtna thabak toram se huji se kiwena lepu se tau habiki pona ko lakpani khoina pamjabadi akhoi wakati chap chaba niyom chumna constitution yoriba si article number 19 da yoriba si sana kanun sida niyom chumna executive members Kanchi having Hawam Pavan Kumar ki Fumsang floating live handakta Brazil da pangthoki Taranipan Suba International Environment Film and Video Festival da West Medium Length Film Gimana Fangbungam Kre film se Khara hena Fagathan bagi pandam da akhana miyoi khara ki damag Palace Compound leba Manipur State Film Development Society ki preview theater da ud kre film se national nabadi international award nipan fangkre madi film festival tarani thoi da su mafung fan ud kre panma yaba mana Hawam Pavan Kumar na film se ki damag humpuni thoi suba national film award english ani taramari da lemzeningai oiraba silver lotus mana fangma ngam kibani ngasi ke thoram da DIPR ke director ke Mega Chandra Manipur government ke consultant RK Nima yauna film gilam thawai yaw mi kya na saruk yaki Thas ki ahumda lamdamasi local newspaper kharada top dusra gram panchayata low cost latrine sadana sel lothok re haribas aran bani hana top dusra gram panchayat sengdorok pagalona hiramasi matang miyamna khangning bupumna gram panchayat asadagi khangbi yagani hari lonana top dusra gram panchayat se open defecation free ohen na changchili khongjang da miyamna sagot pi ohana gram panchayat asina apil tawrakli Manipuri Verbal Dictionary kawa Manipuri English Bilingual Dictionary ngasi fongkre Cultural Forum Manipur na sinduna lyric form ki thoram adu Manipur University ki court hall da pangthokhi bani Manipur University Linguistic Department ki Professor Dr. Posam Madhubalana iba dictionary lyric ase Cultural Forum Manipur ki mahut sinduna Posam Bhuban Singh Trust na publish dawani dictionary lyric ase UGC ki makhada Professor Dr. Posam Madhubalana fong kiba Manipuri Verbal Lexicon ko basahi ahum research project kamari lenana UGC da thagat khiba project report adu da yumpham oibani hena aiba Professor Dr. Posam Madhubalana Impact News da fongdoraki lonan lairga sina aiba sing translator sing amadi mahiroi sing da asawba kana ba amadi piragani hena su makha ta na fongdoraki
2006 tagina 2009 phawada UGC gi major project amagi makhada Manipuri verbal lexicon haidana project ki report ama submit tawjai maduda modify tawraga Manipuri verbal dictionary haibasi aina phongdok jabani masi iribagi pandamdi masi akhogi Manipuri language da work tawba researchers sing machine translators sing natural language processing da work tawba mi sing ayambana makhoi sigi reference oina sinnabagi pandam da aina laise ijeba tha sigi tarada pangthokni toramba governance award amadi RK Sanatombi award yenthokpagi thoram leibaki phibam namaram oiraga matam kaktana yeithok lehan RK Sanatombi amadi governance award ki managing committee ki chairwol amana khangalakli Writers Forum Manipur ki kunmapan suba mapokumun thoram ngasi pangthokre MDU hol da pangthokri thoram aduda Writers Forum gi laikhidraba members singi mafamda hai laikatuna ikai khumnaba utki thoram asigi manung channa lamdam asigi saknairaba aiba ilangwam sona mani unabagi thoram amas pangthoki Forum asigi president Lamabam Birmani na fongdorok matungina laikhidraba aiba amasung hauzik lairiba aiba singda yumpam oiba makoigi kui amadi punsi wari yawba album ama puthoknanaba forum na kan honari album ase tungi mirol na aiba aibi singi punsi wari khangnanaba pandamda thamlamduna puthokadabani hana mahak makata ki aibadugi photo magi kui ga loina na akoigi magi biodata asangba biodata punsi wari se masi irerga album gi lamai kharada haperga yam chawba album ama khoi semna bagi damakta thorang tawri award pa khai leiri award pa singsi akoi gi mi singna ko se chalaga khomjali athuba matam da masi sumso soidana ko puthokna bohona je Labor Department Government of Manipur ki makhada Directorate of Craftsmen gi ahangba firm khara contract basis laukibadu gi haidokiba DPC adu asoi baran ma kaya yawbuna maram oiraga satnaba yaroi hana Dalit Seva Manipur State na thadorok sirol amada khangalakli masida general officer ko dimak marilena authority na thigat piduna action lokhat piwa hana sirol asina makha tana appeal torokli Godam dagi singthokraba Kaisamthong Assembly Constituency ki AAY BPL amsung APL ke card holder singi February amsung March thagi sing local MLA na Prajada yenthu sing mat pa yaroi sing huran ba yaroi April May June July amsung August thagi nafsa gi sing su Prajada fangallu hana Kaisamthong Assembly Constituency ki ward number 9 Development Committee na sinduna wakan mifam sathakre Lusingbu oiba haitraga potharo lairaba singi hak matkanu praja singi sakhaud rajniti tawiganu sing piu saklam lehaina iba play card kya su sijinaki ꯑꯩꯈꯣꯏꯗ ꯌꯦꯟꯗꯕꯁꯤꯡꯁꯤ ꯃꯣꯏꯅ ꯌꯦꯜꯂꯤ ꯍꯥꯏꯅ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯥꯗ ꯌꯦꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯀꯜ ꯃꯤꯐꯝꯁꯦ ꯐꯝꯖꯕꯅꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯞꯁꯥ ꯆꯠꯅꯔꯛꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯁꯤꯡꯗꯗꯤ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯨꯝꯕ ꯊꯥꯡꯃꯩꯕꯟꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏ ꯇꯥꯝ ꯑꯅꯤꯔꯛ ꯔꯣꯇꯦꯁꯟ ꯑꯅꯤꯔꯛ ꯍꯥꯏꯇꯥꯔꯦ ꯅꯞꯁꯥꯒꯤ ꯆꯦꯡ ꯍꯥꯏꯗꯅ ꯀꯤꯂꯣꯗ ꯂꯨꯄꯥ 3-3ꯒꯤ ꯌꯨꯝꯊꯣꯡꯗ ꯃꯤ ꯑꯃꯗ ꯀꯤꯂꯣ 5-5ꯒꯤ ꯆꯥꯡꯗ ꯄꯤꯕꯁꯤ ꯌꯦꯟꯅꯈ꯭ꯔꯕꯐꯥꯎꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯊꯥ 5-6ꯁꯤꯒꯤ ꯑꯃꯠꯇ ꯌꯦꯟꯅ ꯂꯩꯕꯁꯦ ꯁꯤꯗ ꯃꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ MLAꯗ ꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯊꯝꯖꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯋꯥꯀꯜ ꯃꯤꯐꯝꯁꯤ ꯐꯝꯖꯕꯅꯤ Nafsa 2013 ILP amadi Constable Male Lobu Wathok Singh asigi matang da hauzik fam leba assembly session asida tangai fadana khanabi wana CPI Manipur na appeal torokli Harib Hiram Singh asik khanadana assembly lotion ba yaroi haina su CPI na makhatana takshilakli National Food Security ki makhada Uripok Assembly Constituency da agent nataba miyoina MLA Nanda Kumar ga manarga sengi lehana BJP Uripok Mandal na miyam da sanduk liba si jumpam yawdabani thawong ase MLA gi mingcha thiran na BJP na politics tawbani hana Assembly Constituency ase gi beneficiary committee gi nominee nomai kapam Pravin na sengdorakli Uripok takhel mamle kai deleba Radha Vinod Dalal Mandapta Paumi Singa Unaba Madamak Namaka Taradana Fondo Kibada Uripok Assembly Constituency Miam the Fangan Pamtoko Sing Fangan Naba Agent Oiba Oida Tidana Laikai Kudingi Club Mairapai Vima Self Help Group Sing da Sinaduna Sing Yelan Bani Media the Awai Kum Tawugi Mahota Beneficiary Sing Office Lakpiduna Miam the Matamsana Amadi Pipam Topo Sing Fangan Hona Minesiana BJP Uripok Mandalgi Maika Idi Apple Torakli FPS Center se mapan hangeba mapan hangba sida kolibadi jaga jaga se mayam se yamba khoi police station se amam tangna puba singamdaba pungam khoina ngasai memo haideba moigi memo gi self group sida khoina parja gi anakpo mafam se chakthung se pasarna kai ba chakthung se phangnaba honaba da khoina moigi self group si mating lawruga moi groups na yenmani jaida khoina FPS center da piba bi question ka su lekte khoida parja da phangan majine khoina pami awai kum tonobi mota khoi beneficiary committee gi office ta lakbiu
अखोई मोइगा ताथोक तासिन तरग तौनसी प्रजा मयामदा वहनबगी सरुकता सिंगजे कमाइना प्रजादा फंगनजी हाइबसी ओइना हाइनिंगे था से हौखिब तांग अमग एउ पुंग मरी मखाई ताब मतमदा आईडी प्लान तौरे हाबगी अककना पाव म फंगबदगी डिस्ट्रिक्ट पुलिस कमांडो बिष्णुपुर मदी 2/5 GR ना ngaikong खुलेन रमांग पातोन थीब हुम थबक सथखरे थीब हुम अदुदा अंगांग मसुगी वेयर ना योम आईडी म फंग ngamle हिरमसिग मरी लेनना बिष्णुपुर पुलिस स्टेशन केस अम लखत खिबग लोइनना थिजिनबगी थबक सथरी हना PRO पुलिस डिपार्टमेंट थादोरप सेरोल मना खंगलकली मियोइबगी पुंसीदा हक्सांग फन थंबदा योग की थौदांग हाइबहिरमसिदा नोमगी ओइ वर्कशॉप अम पांगथोकरे वर्कशॉप अदु शिक्षा विकास समिति मणिपुर मदि बाल विद्या मंदिर कक्सिंग अनिना सिंधुना कक्सिंग मयाई लेकाइदा लेबा मल्टीपर्पज कम्युनिटी हॉल पांगथोकिबनै थौरमदु सरुक याखिबा मणिपुर यूनिवर्सिटी की केमिस्ट्री डिपार्टमेंट की हेड डॉक्टर एन राजमोहन हौजिक साइंस न खम थेंग साउखलब मतमसिदा योग की मरुइब मालेम पाक्सन खंगनरकली योग न पुंग हक्सांग सेंगदोकप खक्तनक्तना अफब वाखलोन खलनबदा मतेंग साउन पांगली हन फोंदोकी इम्फाल ईस्ट की कंगला सिफाई की सिंग कंगलैपा की पुवारी का सागोन लाख्लब अरुब लाइफम नोंपोक सिंखई अपान की खुबमदा उवा सिंग थादुन सेंगत सागत की थबक पाइखटपदा फॉरेस्ट डिपार्टमेंट लनाई मियोय सिंग लूप अमदि लेंगाकना अयत अपन पिबिगनो हाना कंगलै सनुरा साखोट लमजिंग लूप कैसामपाट अमदि कंगलै पाथवे फॉर ट्रेडिशनल हेरिटेज कैसामथोंग होदाम लेरकना तोंगान तोंगान थादोरप सेरोल सिंगदा खंगलकली मणिपुर लेंगा की मियंग मखादा यूथ डेवलपमेंट ऑर्गेनाइजेशन YDO संगायुमफम थवाल डिस्ट्रिक्ट नसिंदुना संगायुमफम कम्युनिटी हॉल दा ngasi फ्री मेडिकल कैंप हम पांगथोखरे कैंप अदुदा जेनिम्स की मेडिसिन ऑर्थो ENT अमदि स्किन स्पेशलिस्ट सिंगना लाइंग चथकी साम कुनिपान सुब दुरान कप फुटबॉल चैंपियनशिप की 93 सुब लीग नेरोका FC संगापम माय पाखरे ngasi अंबेडकर स्टेडियम न्यू दिल्ली दा साना की चैंपियनशिप की 93 सुब लीग ता नेरोका FC संगापम की सानारोय डेविड लालविया काजाराना मैच के 13 मिनट चनखेब तंगारब पांजल आइजोल FC मिजोराम पांजल सिनोद माइथीब पीब ngam चैंपियनशिप अहानब सरुक याखिब नेरोका FC सांगाफम हौजिक फाउबदा मैच अहम सानबद मैच अनि माइ पाक मैच ड्रो ओइदुना ग्रुप B की पॉइंट 8 फंगदुना मांगजिल थारी निंगसिंग याय चैंपियनशिप नेरोका FC सांगाफम की अहानब मैच ता रियल कास्ट मिरु पांजिल अनि सिनोदा लोनना डिम्फू स्पोर्टिंग क्लब गोवा साना की अनिसुब मैच तना टीम अनिमक ना पांजिल अमम चनदुना मैच अदु ड्रो सटकिबनी हयेंग नेरोका FC संगाफम की मरीसुब लीग मैच ता इंडियन एयर फोर्स का लंबा तौनरगनी नोंसिंग की फिबम फत्तब अमदे लमदमसिग ओइब थौदो वाथो खरन मरम ओइरगा यैथोक्तुना लाखिब 13 सुब मणिपुर स्टेट लीग था सिगी मंगादगी मखा ताब लीग मैच सिंग सानब हौरगनी खुमुकचम इंगोसा सिंह मेमोरियल ट्रस्ट की सेंथंग मखादा ऑल मणिपुर फुटबॉल एसोसिएशन सिंधुना मपाल कांगजिबुंगदा ममांग थागी कुनमरी दगी हौकिब टूर्नामेंट से टीम 12 सरुक यारी था असगी मंगाद सानगद मरी सुब लीग ता SSU सिंगजमई अमदी एम खाबम लंखाइगा मंगा सुब लीग तना त्रुपु नंबोल अमसुंग YPHU ललामबुंग अनिना लंबा तौनरगन हेना अम्फागी जनरल सेक्रेटरी ने थादोरप सेरोल अमदा खंगलकली लोनना मतंग असाद बुलेटिन से टेंशन जद्रंगी मांगोइना हेडलाइंस अमोन थमजरी मणिपुर ब्राइली प्रेस नंबर लाइक पुथोक सब ngamlabnina मीट उदब सिंह की अवाब खरमखै कोकलगन हेना मिनिस्टर मीराबाई ने फोंदोखरे इन्फॉर्मेशन टेक्नोलॉजी की तोंगान डायरेक्टोरेट में लिंगबदा कैबिनेट ने अयाब पीरे हेना मणिपुर की चीफ सेक्रेटरी ओनाम नबकिसो ने फोंदोखरे ILPS हमारे कांस्टेबल रिक्रूटमेंट के वारोशन पुरक्तिरु फाउपा असेंबली की निफम लोशन यारोय हैना JC ILPS वुमेन विंग ना अमदी BJP मणिपुर प्रदेश ना अकन वोफम सिंह थमकली अमसुंग ILPS की खोंजंग द लाइक सापम रोबिन की लाइरोन सन की आहान सही की थौरमदा मियाम ना हैकत लेकर तमखरे